आकाशवाणी इम्फाल R.K.Gorani na pau pajari ahanbada maruiba pau Raija asida len amadi nonglei nusin amanga ta thohan khraba imung singda tengbang pinaba sarkarna senthang kaithokle awaba taraba imung sing akhana na hangdokpa relief camp singda sangjafam loduna leinari Lok Sabha Mikhal ahum suba tangka ki bot housing haki mamang pung 3 ki thadana ba hokre tangka asda Raija tara amaso union territory amada bot thadanari amasung South Kashmir gi Kulgam Zilla da Security Force amadi terrorist singa khutthongna khre Nonglei nusina mang tahan kharbas ki damak State Disaster Relief Fund gi lupa koti 3 lakh marphudra kaithokre Deputy Commissioner singi kuthang da miyamda tengmang polam sing phangan bagi thabak sathari Mukhyamantri Nongthaman Biren hairi Raija asta nonglei nusit yaung akan melen yawn nong aduna amang ata thon khrab imung singda sarkar gi maikedi khudaki oiba tengmang pi ba hore masigi mathakta yung kai mang takhiba imung singi mioi singna leinana ba Raija gi tongan ba mafam singda relief camp ni phuni thoi hangdokre Mukhyamantri hai awaba taraba singda sarkar asina khudaki oina tarpolin jinga madi sana thangnaba polam sing mari leinaba deputy commissioner khutangda yenthokpa hokre makhatana leptana yenthokkhigani nonglei nusit asina maram oiraga bajra tabada siba amasung sohallaba mioi singdasu khetri poron pigin hainasu Mukhyamantri na phongdokhi Siri Biren hai handak sitkhiba akan nonglei nusit asi mamangda April thada nonglei nusit amasu sitki maduda Tampake Zilla ani yauna singi Zilla singda yumli sing mari romda amangata thoki hairiba khudung thiba thodo asigi su sarkarna khudaki oiba tengmang polam sing pikhi Imphal West ki mafam singda leiriba kaithel asoba yauna Zilla khudingda leiriba kaithel singda JICit yauna tongan posei gi mamal sing April 13 phawi mamangda leirama mamal singda yongadabani haina KFNPD bibhangna chero thokna khangan khre Karigumba masigi mayokta pochei mamal hena yolam labadi ain gi oiba thabak lakhot kan haina su Mukhyamantri na phongdokhi Nonglei nusit asina maram oreduna miyamna mai pibada khudong sada kya thengnari adubu sarkarna athu matamda semjindana mai pina bo honari masida miyamna su mapung phana mateng pangbina ba Mukhyamantri na appeal tauri Thoubal Zilla gi tongan mafam singdasu district administration Thoubal relief camp tarani thoi hangdokre khoge Thoubal paumin hai hangdoliba relief camp amamda mioi lising amarom changjafam loduna leiri makhoida district administration gi maikai digi tangai phadaba polam sing phanghalli Imphal Zilla kairauda su relief camp sing hangdokna nonglei nusit aduda mayum makai mai takhraba singi changjafam piri Social Welfare Mantri Hekam Dingona hairi Mukhyamantri Nongthaman Biren gi miyeng makhada mari leinaba bibak singa loinana nonglei nusit asina sollaba singmai kendri khungang singdasu khudaki oiba tengmang sing piri nonglei nusit asida kendra asi khungang ayamba sohan khibani social media thagalakpa warolda mantri na hai Manipuri sitkiba len yawba akanba nonglei nusit aduna Raija asigi mafam ayambada tamthina sohan khre yum kai kaya amanga ta thohan khre Mak masamak singmai kendri gi oiba awaba nanglam pham singda chatuna yengsin kre haina phongdokladuna mantri na hai sana thangna bi yawna tangai phadaba polam sing khudaki oina mafam sing adu phanghalle World Environment Day ga mai lenena tha ama chupna chathagadaba lamtu semga thorom mangarang kaksing wari da leiba Kongoi Community Hall da hawdokre kaksing wari da club tarung na pullaga semba United Clubs Organization na sinduna pangthokpa thorom aduda Kaksing Municipal Council gi caretaker chairperson Naurem Sanjit Kumar Kaksing Municipal Council gi executive engineer Naurem Ramchandra Saruyakhe Tabiriba pawa se Akashbani Imphal dagini Lok Sabha Mikhal ahum suba tangka gi bot housing haki mama pung 3 ki thadana ba hokre BJP lusing ba masum Pradhan Mantri Narendra Modi Ahmedabad ki Gandhinagar Lok Sabha kendra da bot thadagani Pradhan Mantri na social media thagalak warol amada hai mak masamak sunga si bot thadagani miyamna su Mikhal asa saruk yabiduna bot thadana khwaidigi yamna bot thadaba Mikhal mo helasi tangkak asa Raija tara amsu union territory amgi Lok Sabha kendra phudra humdoi da bot thadana Mikhal asa kendra gi Mantri Singh Amit Shah Mansukh Mandavia Jyotiraditya Sindhya Paroshatam Rupala Prahlad Joshi Shivraj Singh Chauhan Basavaraj Bomai Yauri Congress ke lusingba Digvijay Singh Samajwadi Party ke lusingba Dimple Yadav NCP ke lusingba Supriya Sul Ananda Kumar Singh mana yauna mirep lising amaga sahum
yankai mikhal asda lamba taunari mikhal asi mai pangna pangthong nabagi dama polling station lak amaga lising marphudra mangada polling official lak tara nipa lising yankai mathau tauri voter koti tara henbena mirep lising amaga chhom yankai mathogi maraibak lep lagani ngasi bot hadanariba kendra sing adudi gujarat ki sit kun manga karnataka ki tara mari maharashtra ki tara mathoi uttar pradesh ki tara dadar and nagar haveli amaso daman and diu ki sit tara tarani mikhal asi santi oina niyam so nam pangthon of election commission tongan ba thaurang kya lokhotli bot hadaba numidawairam pung 6 toloi gani marak ashta lok sabha mikhal taret chubam arobe tangka ki notification ngasi thoklagani tangka gas rajya taret amasung union territory amgi lok sabha sit yankai tareta jun amada bot hadanagani mirep se pesen bigi arobe matam tha sigi tara marini South Kashmir ke Kulgam jila dengan security force amade terrorist nga kuthongna krama matung danga si ayuk mapam maduda security force apun bakanguna coming operation chathari ngarang jila asigi redwani payin hamlet kuthonam ki thoduk adu thokibani adu moina maduda asokpan amadi misimna di yaukide amaromda tha asigi marida Jammu Kashmir ke Poonch jila the Indian Air Force ke gari da attack tokibaduna maram oiduna security force na housing Suran Kotagi Jaranwali gali fawgi lambida akan mong da sat awosing check tawgi thabak sathari Indian American astronaut Sunita Williams ngasi Boeing company ahanba mi ani yawba space mission gi saruk amo ina Starliner tongduna space da paina ba thorang tawre Boeing company na mi tongba space flight ahanba ina paige doriba crew club flight test mission asida Sunita Williams kalone na masagi astronaut Very Watts Wilmosu yawgadori ngasi phongwa pause sing maroi pausing dam haujik Waikhom Chitradhani leire Chitradhani Thagachari Gorani Dukan sing the miam na pareng lengduna jingkha laina ki traffic jam thoki haina Sangai Express Manipuri edition da chawna banner headline tawre Pokna famda employee amagi retiral benefit recovery tawba yaroi haiba high court ki wafam ani shuba headline tawri Huyalan Pauda, Model Code of Conduct Tugai Haiduna, BJP gi Luchingba JP Nada Yauna Mioy Ahungi Mathakta, Karnataka Police na case ama lokhat kre haina. Fongli. Sana Laibakta, Manipurda Tha Kharagi Mamang Tha Khara Asida Ensang Napi Watpagi Chaitheng Phangadauri haina anchor column da Fongli. Sangai Express English edition da Pochai Mamal Henba Yaroi Haiba Tongan ba loop amadi Mioy Sing na Fongdobugi Paoma Ahan Balamai da Fongli. HL Express ta Mafam anida thiba humbada lal da sisinagada khutlai sing fangkre haiba paw ama ahan belamai da Fongli Manipur News ta Hailstorm na sasan loiriba sing na mangta kibagi report kokre lomi sing na livestock insurance su soi da na yaubiu haiba veterinary director na phongdo kibu wafam anchor column da Fongli Naharol gi thodang da Churachandpur Medical College ta MBBS tamliba mahairoi sing na thengnari ba khudong sa da ba sing yengsin ba governor na chief secretary da khangan kre haina ani sub headline tawri People's Chronicle da security ki ground da FMR lokthok pani haiba Assam Rifles ki director general na phongdo kibu wafam ani sub headline tawri Imphal Free Press ta case amagi cherak phangluraba accused amana complaint torokre haina ahanba lamai da Fongli Manipur Melda Meghalaya da nonglai nungsit na maram oiraga yum chamri ga marifu humdoi amanga ta thokre haina ahanba lamai da Fongli Ganfew Melda Nalong Students Union Manipur amadi Nalong Village Authority na Tamenglong gi Barak Turel mathakta saba foot chahungwa yankai humdoi sangba lifeline bridge pu masagi paisa na sembi bagi damak Jila asigi DC Dr. Angsim Dangsawa bu thagat phongdokre haina Fongli Tamenglong Times ta Nonglai nungsit na mang takhan kraba sing semjin nabagi damak kaithel da poche leiba laknaba myoy sing na hardware store sing krik ina kre haina Fongli Hills Hornbill Express ta Senapati Police na viral gi photo adu aran bani haina confirm tawkre mara leiba sing fana na honari haina Fongli Gorani Thagachari Chitradhani Haujik aroiba da maroiba paw amuk hana Raija asida len amadi nonglai nusin amanga ta thohan khraba imung sing da tengbang pinaba sarkarna senthang kaithokle Awaba taraba imung sing akhana na hangdokba relief camp sing da sangjafam loduna leinari Lok Sabha Mikhal ahum suba tangka ki bot housing haki mamang pung 3 ki thadana ba hokre tangka asda Raija tara amaso union territory amada bot thadanari amasung South Kashmir gi Kulgam jila da security force amadi terrorist singa khuthongna kre pauloi jare